Ambaromda haukiba megitang taramdoida sarski leader ahum hatkiba dugi asumba wild fangana ba amadi hojik phazilga thamliba Kuki zoge mioi taramari thadornabagi demand tawreduna ngasi Kangpopi district ta Kuki zoge Nupi Shingna Wakat Meepham Chathakhre Committee on Tribal Unity kotu gi lamjing makhada Chathakiba Wakat Meepham aduda penabagi kholau kya su lauki Wakat Meepham aduda saru yakiba Nupi amana phongdokibada sarski leader ahum hatpada senari ba mioi sing khangdoktuna athubada phagadabani Panamasi Pangriba Pauba Makatana Democratic Oiba Kongzang Kya Sanction Kigani. Loinana Hosik Fazilaga Tamniba Kuki Zogi Mio Tara Maria Dusu, Condition Amata Yaudana Tador Kadabani Haiki. Misam Fazilaga Tamagi Thomasina Miam the Hena Akitu Pokale, Maramaduna Kuki Zogi Hosik Fazilaga Tamniba Mio Sing Asibu, Atubu the Tadorunaba, Marilinaba Authority Madi, CSO Singapore Buhinasu Apil Tauki. For justice of the murder of 3 Kuki Joe pastors on 13 May 2026. Also, appeal for the safe release of 14 Kuki Joe hostages. We will keep continuing these protests day and night until our demand is fulfilled.